ngasi Koutrukta kuki narco terrorist singna satharakpa attack aduda state force amasung central force singna karisu tawba ngamdaba amadi khunja singna mayum thadongna duna hingnaba senakraba matungda kuki narco terrorist singna kumdaraktuna khunja singi yum mai thakre loina na Koutrukta leiba IRB outpost pusu kuki singna mai thadokre hairi Ningsing bayabadi se minister Nongthomam Birena center gi mateng na thatar ki manung da santi porak lagani haiba wafam thamkhibaga loina na ikui dana ngasi gi thogdo asi tholakpa asida maikai kaya dagi pendba kaya phongdok na ragli yumasi bayamna bireba sikam asi khoi musu lagu musu aduwa isama arti bangcha impact news ki akoi gi reporter singna hai ngasi gi kuki kulai pai sing kuki militant singna ngasi nuthel pungani taba matam dagi auna chatar ki palanda asi chap chawa problem dong raburi nokta kai kanoda koi gi Koutruk ki area do kadang bani area da like kadang bani area da khoi coverage tong ki du chap bani adubu hai ba chumba kuki kulai pai ba kuki militant ki landa aduda bakoina damna war sigina kada memar da huji sathari ba memar da sathari ba koi lan aduga Ukraine da sathari ba lan asigi bato gung kuki kulai pai ba kuki militant singna koi drone da bomb fit tawra da koi tumba kan mong da etek sathar putri huji koi staff suk reporter si ba report koi ajet thangda chopni uri ba sakta masini aduga hauji si yamna khudum chadaba phibam amada haiba tare hauji si kuki kulai pai ba singna drone ni bom season ro ka thara pa aduga ekoi tungan ba afaba ba khagi kulai sing lan da phawa season no ro ba yamna mioi ba ngang ba ya ba kulai sing season ar pura maram oi ka da hauji si Koutruk ki phibam chi aruba phibam dan lai ri hauji MR ki game hauji kuki kulai pai ba militant singna mai tharo khra to jung khra chu mai kha ba ho probani loina hauji si yamna aruba phibam namda right hauji si lai ri aduga loina ngasi asida koi nupi ama lekidaba sunna pama lekidaba ko bioi tarani matakta asopan nangura hauji si awa ba phibam dan lai ri bani loina na hari ba chu thokko sin da Koutruk ki area da lai ri ba kunja sing hauji ba ma bi safa ka da ba pham sin da la chena ba gi yamna awa ba sakam apni ko ba phibam si adugo hauji state force aduga koi gi mafam sida lai ri ba tamjar ba kunja singa basa gi khul ka khul na thong na ba gi da mutta huja kan mo monga khutong na ba lai ri adugo kuki kulai pai ba singna afaba ma khagi kulai kya sida pa so da phom yaw ge tek tok chala maram mo ta do arugo phibam mon de lai ri hoje labi da koi soka ba musuk ase akoi banana po hospital da khana bi da mutta koi sem sabal lai tren doina da hoje Koutruk to goi ba kadang de ban da goi ba phibam sigi chap chaba koi Sairak asida Koutrukta kuki narco terrorist singna drone sizinaduna air strike tawrakpada khunja sing mayum thadoktuna lanjenaba amadi maunaha ama laikhidaba amasung masanupi sokiba amasung impact tv gi reporter ama sokibagi thodok asida environmental activist lisipra kangu jamna ngasigi attack asi id kukina tawrakpani haina lode India ga mena maitai gi mayokta tawrakpani haina lawi makhoina maitai sibada nokna yengduna hujiksu leiri haina mahaki page ta thagalakli